ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯂꯩꯀꯪꯗ ꯈꯣꯏ ꯆꯣꯞꯄ꯫ ꯂꯩꯀꯪꯗ ꯈꯣꯏ ꯆꯣꯞꯂꯤ ꯅꯦꯇꯥ ꯁꯥꯕꯁꯤꯡ ꯂꯝꯗꯝꯁꯤꯒꯤ ꯊꯨꯔꯤ ꯉꯥꯖꯥꯎ ꯄꯩꯁꯥꯒꯤ ꯂꯩꯀꯪꯗ ꯏꯔꯥꯛꯅꯔꯤ ꯅꯤꯁꯥꯔꯣꯏꯁꯤꯡ ꯑꯇꯤꯌꯥꯅ ꯅꯣꯛꯂꯤ ꯃꯣꯃꯣꯟ ꯍꯩꯊꯔꯛꯂꯤ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯎꯆꯦꯛꯁꯤꯡꯅ ꯃꯍꯨꯝ ꯊꯥꯗꯣꯛꯇꯨꯅ ꯄꯥꯏꯈ꯭ꯔꯦ ꯑꯁꯣꯡꯕ ꯎꯃꯪꯗ ꯂꯩꯆꯤꯟꯁꯨ ꯑꯣꯟꯈ꯭ꯔꯦ ꯃꯩ ꯈꯥꯀꯤ ꯁꯦꯠꯄ ꯁꯥꯕꯤꯁꯤꯡꯅ ꯂꯨ ꯊꯨꯝꯂꯤ ꯂꯝꯖꯥꯎꯗ ꯏꯆꯦꯟ ꯌꯥꯎꯗꯕ ꯏꯁꯤꯡꯗ ꯂꯥꯏꯔꯕꯁꯤꯡꯅ ꯄꯨꯊꯔꯤ ꯈ꯭ꯋꯥꯡ ꯐꯥꯎꯕ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯅ ꯋꯥꯡꯈꯠꯂꯛꯂꯤ ꯐꯨꯔꯥꯗ ꯂꯥꯟ ꯃꯊꯪ ꯃꯊꯪ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤꯁꯤꯡ ꯑꯍꯤꯡ ꯌꯥꯔꯦꯛꯂꯤ ꯂꯝꯍꯥꯡꯗ ꯃꯄꯥꯔꯤ ꯃꯃꯣꯝꯁꯤꯡ ꯀꯟꯅꯅꯕ꯫ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯂꯝꯕꯤꯁꯤꯕꯨ ꯑꯩꯒꯤ ꯃꯥꯡꯒꯤ ꯂꯝꯕꯤꯁꯤꯕꯨ ꯀꯌꯥꯝ ꯁꯥꯡꯂꯤꯕ ꯂꯝꯕꯤꯅꯣ ꯄꯣꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯤꯡꯊꯪ ꯇꯨꯝꯕꯧ ꯀꯌꯥ ꯀꯂꯛ ꯌꯦꯡꯊꯤꯕ ꯀꯌꯥ ꯇꯥꯟꯊꯣꯔꯛꯂꯦ ꯌꯥꯝꯅ ꯋꯥꯅ ꯂꯝꯊꯨꯡꯐꯝ ꯌꯧꯅꯕ ꯆꯠꯂꯤ ꯏꯇꯨꯡꯗ ꯀꯅꯥ ꯂꯥꯛꯂꯤꯕ ꯏꯃꯥꯡꯗ ꯀꯅꯥ ꯆꯠꯈꯤꯕ ꯈꯪꯗꯦ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯅꯣꯡꯃꯁꯨ ꯀꯞꯈꯤ ꯑꯩꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯃꯤꯠꯅ ꯅꯣꯡꯃꯅ ꯅꯣꯛꯈꯤ ꯍꯔꯥꯎꯅ ꯆꯪꯂꯨꯏ ꯃꯤꯌꯥꯝ ꯃꯔꯛꯇ ꯍꯪꯂꯨꯏ ꯀꯔꯤꯒꯤ ꯄꯨꯜꯂꯤꯕ ꯄꯤꯔꯥꯡ ꯁꯤꯟꯊꯔꯝꯃꯤ ꯃꯈꯣꯏꯁꯨ ꯄꯟꯊꯨꯡꯐꯝ ꯌꯧꯔꯕ ꯑꯃꯒꯤꯗꯃꯛ ꯑꯩꯅ ꯄꯟꯊꯨꯡꯐꯝ ꯌꯧꯔꯕꯗ ꯀꯞꯀꯗ꯭ꯔꯥ ꯅꯈꯣꯏ ꯑꯩꯒꯤꯗꯃꯛ ꯍꯪꯖꯩ ꯑꯩꯅ ꯊꯃꯣꯏꯗ ꯑꯃꯨꯛꯁꯨ ꯀꯤꯔꯛꯏ ꯑꯩ ꯈꯟꯕꯗ ꯆꯠꯂꯤꯕꯅꯤꯀꯣ ꯄꯟꯊꯨꯡꯐꯝꯗꯨꯗ ꯊꯃꯣꯏꯁꯦ ꯄꯤꯛꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯏ ꯀꯥꯎꯈꯤ ꯑꯃꯨꯛ ꯊꯨꯅ ꯇꯥꯎꯊꯔꯤ ꯀꯜꯂꯕ ꯏꯆꯦꯟꯁꯤꯗ ꯑꯩꯒꯤ ꯍꯥꯏꯕ ꯏꯄꯥꯛꯇꯨꯗ ꯂꯨꯞꯂꯤ ꯄꯨꯟꯁꯤꯁꯤꯅ ꯄꯨꯟꯁꯤꯟꯗꯨꯅ꯫ ꯑꯩꯒꯤ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯍꯪꯉꯣꯏꯒꯤ ꯋꯥꯌꯦꯜ ꯄꯤꯛꯂꯕ ꯄꯨꯈ꯭ꯔꯤꯒꯤ ꯂꯨꯔꯕ ꯏꯁꯤꯡꯗ ꯍꯪꯉꯣꯏ ꯍꯨꯝꯐꯨꯅ ꯂꯩꯉꯥꯛꯂꯤ ꯃꯈꯣꯏꯗꯣ ꯃꯕꯨꯛꯆꯦꯜ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯀꯥꯡꯂꯨꯞ ꯀꯌꯥꯒꯤ ꯄꯨꯟꯁꯤꯟꯕ ꯂꯩꯉꯥꯛꯅꯤ ꯃꯔꯤ ꯑꯃꯗꯤ ꯍꯪꯉꯣꯏ ꯇꯥꯡꯁꯥꯡꯅꯤ ꯈꯔ ꯑꯃꯅ ꯐꯨꯔꯤ ꯊꯨꯡꯕꯅꯤ ꯑꯇꯩꯗꯤ ꯄꯨꯛꯆꯦꯜ ꯆꯦꯠꯂꯕ ꯕꯣꯔꯥꯕꯤꯅꯤ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯗꯣ ꯑꯐꯥꯎꯕ ꯍꯪꯉꯣꯏꯅꯤ ꯃꯕꯨꯛꯆꯦꯜ ꯇꯞꯄꯤ ꯑꯁꯥꯎꯕ ꯈꯪꯗꯦ ꯊꯕꯛꯇꯤ ꯑꯌꯥꯝꯕ ꯃꯥꯅ ꯄꯥꯏꯁꯤꯜꯂꯤ ꯃꯥꯒꯤ ꯂꯩꯉꯥꯛꯇꯨꯗ ꯄꯦꯟꯅꯗ꯭ꯔꯦ ꯍꯪꯉꯣꯏꯁꯤꯡ ꯐꯟ ꯐꯟ ꯆꯣꯡꯊꯣꯛꯅꯔꯛꯏ ꯃꯐꯝꯗꯨꯗꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯆꯣꯡꯁꯤꯜꯂꯛꯏ ꯃꯄꯥꯟꯗꯒꯤ ꯊꯦꯝꯈ꯭ꯔꯦ ꯍꯪꯉꯣꯏ ꯇꯥꯡꯁꯥꯡ ꯃꯔꯤꯗꯣ ꯁꯥꯎꯔꯝꯕ ꯅꯦꯝꯊꯈ꯭ꯔꯦ ꯃꯔꯤꯗꯣ ꯆꯪꯖꯔꯛꯏ ꯕꯣꯁꯀꯤ ꯃꯐꯝꯗ ꯑꯃꯨꯛ ꯆꯔꯥꯡꯅꯔꯝꯕ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯂꯩꯉꯥꯛ ꯅꯦꯝꯊꯔꯦ ꯆꯨꯡꯁꯤꯟꯅꯔꯦ ꯂꯩꯕꯥꯛ ꯁꯥꯁꯣꯟ ꯐꯖꯅꯕ ꯃꯤꯆꯪ ꯋꯥꯠꯂꯕ ꯐꯨꯔꯤ ꯍꯪꯉꯣꯏꯁꯤꯡ ꯅꯤꯡꯕ ꯀꯥꯏꯔꯦ ꯃꯤꯆꯪ ꯂꯩꯇ꯭ꯔꯦ ꯇꯥꯛꯁꯤ ꯁꯣꯜꯂꯤ ꯆꯦꯟꯅꯩ ꯃꯈꯣꯏ ꯄꯨꯛꯆꯦꯜ ꯃꯥꯟꯅꯗꯕ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯂꯔꯣꯏ꯫